Lakhipur online puthok jaba September ki tang kuntra thangje numit ki Khomjinba Pao tabirasi ahan bata maroi papao Bigyan ki thijeloi singna Mahadesh taret asigi mathakta nipan suba Mahadesh amagi khudam sangdam puthokre Mahiroi ani tamthina hatok pikibagi mihat asibu maigai kayadagi makhatana yaningdaba phongdoknarakli Amsugi former president Maitan Kaisam Niranjana Laikidabada awaba phongdoknarakli A Division Football League ta Kothaitoli Friends Club and Library amadi Town Club hojai hayeng final sanaragani amasung medal kuntra humdoi phangduna Bharatna 38 suba Asian Games ki medal telida marisubada haikalakre Haujik mapung oiba pau tabirasi khwaidagi chaubadagi hauraga khwaidagi pikpa continent haibadi Mahadesh taret lei makhoi adudi Asia Africa North America, South America, Antarctica, Europe amasung Australia ne adubu handakta bigyan gi thijiloi singna Mahadesh taret asigi mathakta nipan suba Mahadesh amagi kudam changdam puthokre BBC gi pawasina hai square kilometer million manga mukpak chawba Zealandia continent haiba Mahadesh asi malem leimai asida khwaidagi pikpa nipan suba continent ama oire haire jahi kayamarum chupna Mahadesh asi samudrugi irol nungda luptuna mangkhibani Thiziloi singna masigi anoba map tectonics haini mingthonba bigyan gi journal amada phongdokre Mahiroi Hemanjit amasung Linthoi Ngambi anigi mihad asibu yaningdaba phongdoktuna Jiribam gi Mahiroi Lup Mari MSU MSF Desam amadi KSNA sinduna peace rally ama ngarang irai numita pangthokre rally asi Jiribam Higher Secondary School mamangdagi hauraga Jiribam town area singda koina chatki We want justice Cookie narco terrorist down Manipur ki security advisor khutakta singadabani Mahiroi hatpada chenaba cookie narco terrorist khutakta phagadabani Mahiroi singda sifai singna ka henba thawong chathariba si khutakta lepkadabani asina chingba placard sing paiduna rally adu chatkhiba rally asigi matangda KSA District Council Jiribam gi General Secretary K Somorjina hai Iramdam masigi tungi jumbural oriba hizam linthoi ngambi amadi fizam hemanjit mihad asida chenabasing Manipur amadi kendra gilingakna athuba matamda langla langjin puthokpiu haina Jiribamda leriba school singdagi mahiroi sing thoglaktuna khongjang asi changsin jabani haiki thogliba hiau asigi matangda headquarters Impaldagi karigumba makhataba khongjang changsilakpa taragasu Jiribamda leriba mahiroi lup mari asina pullaga apunbagi oina khongjang changsilakani haina phongdokhi Thogliba ihobasigi matangda headquarter Impaldagi karigumba makhataba khongjang changsilakpa taragadi Jiribamda leriba mahiroi mari nakusamnaraga makhataba khongjang changsilagini harbo Meitei Mahiroi ani Fizam Hemanjit amadi Luangbi Linthoi Ngambi Hizam anibu phaduna pukhraga Kuki Jo militant singna tamthina hatpi kibagi thodok adubo pendaba phongdokladuna All Assam Manipuri Students Union Amsu Central Committee na Silangduna Maira katpagi thoromama Silchargi Madhura Pool Pointa ngarang irai numita pangthokre Kasar College JC College Women College Ramanus Gupta Junior College amadi atai Mahiroi chahum henbana saruk yakhiba thoromaduda Amsugi former member sing amadi advisor sing Saikom Komlakanta Laisram Satyajit Kirogopal Sharma Phanjobam Loknath Sanahal Singhana chingba mioi kyana sarukjaki Kukijo militant singna haukiba tha khara asida Manipur da thogarliba ka henba thodok sing asibu amsuna thamoi songna pendaba phongdokpaga loinana leingakna Mahiroi ani asigi mihad asida chenaba singbu matik chaba chairak pinanaba Amsu Central Committee gi General Secretary Asangbam Sopongi cherul amada phongdorakli Manipur da Mahiroi ani Fizam Hemanjit amasung Hizam Linthoi Ngambibo tamthiba mawongda hatokpi kibagi thodok asida pendaba phongdokladuna Tripura gi all khwai meitei apunbalupna akanba mawongda khongjang changsilaklagani hairi ngarang khwai press club ta pangthokiba paugi mipam amada lup asigi General Secretary Ningomba Bibasna hai minungsi yaudana hatokpi kraba Mahiroi ani asigi justice phangriba phawba lepa leitana khongjang chatharagani haina phongdokhi paugi mipam aduda lupki Vice President KH Nil Kumar N Madan Yumnam Siamol amasung S Bastasu sarukjaki haina Agartala dagi phangba pawasina hairi
ꯑꯩꯈꯣꯏꯅ ꯏꯆꯤꯟꯅꯥꯎꯒꯤꯗꯃꯛ ꯍꯛꯆꯥꯡꯗ ꯊꯋꯥꯏ ꯌꯥꯎꯕ ꯐꯕ ꯑꯩꯈꯣꯏꯁꯨ ꯍꯧꯖꯤꯛ ꯑꯟꯗꯣꯂꯟ ꯇꯧꯒꯅꯤ ꯖꯨꯗꯣ ꯆꯠꯀꯅꯤ ꯉꯝꯃꯒꯗꯤ ꯊꯋꯥꯏ ꯊꯥꯕꯗ ꯏꯆꯤꯟꯅꯥꯎ ꯇꯧꯕ ꯑꯩꯈꯣꯏ ꯄꯥꯝꯕ ꯃꯅꯤꯄꯨꯔꯗ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏ ꯂꯦꯞꯁꯨ ꯂꯦꯞꯈꯤꯒꯅꯤ ꯖꯁꯇꯤꯁ ꯇꯧꯕꯤꯗ꯭ꯔꯕꯗꯤ ꯁꯤꯗ ꯈꯣꯏꯔꯝꯖꯔꯤ ꯃꯍꯩꯔꯣꯏ ꯑꯅꯤ ꯇꯝꯊꯤꯅ ꯍꯥꯠꯈꯤꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯉꯔꯥꯡ ꯏꯔꯥꯏ ꯅꯨꯃꯤꯠꯇ ꯀꯁꯥꯔ ꯖꯣꯏꯄꯨꯔꯗ ꯂꯩꯕ ꯌꯨꯔꯦꯀꯥ ꯏꯪꯂꯤꯁ ꯍꯥꯏ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥ ꯑꯃꯗꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯑꯃꯗꯤ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯃꯍꯩꯔꯣꯏ ꯑꯅꯤꯒꯤ ꯊꯋꯥꯏꯅ ꯂꯥꯏꯔꯦꯝꯂꯦꯟꯗ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯨꯅꯕꯒꯤꯗꯃꯛ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯑꯣꯖꯥ ꯑꯃꯗꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯃꯤꯅꯤꯠ ꯑꯅꯤ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯑꯋꯥꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯑꯋꯥꯕ ꯐꯣꯡꯗꯣꯛꯄꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯍꯩꯁꯅꯥꯝ ꯁꯤꯡꯍꯖꯤꯠꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯂꯥꯟ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯂꯣꯏꯁꯤꯟꯕꯤꯅꯕ ꯃꯄꯨꯒꯤ ꯃꯐꯝꯗ ꯊꯧꯅꯤꯖꯈꯤ ꯂꯣꯏꯅꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯍꯩꯔꯣꯏ ꯑꯅꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥꯕꯗꯁꯨ ꯁꯔꯨꯛ ꯌꯥꯖꯔꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ AMSU Central Committee mathang session kayagi President oina thau pubiramlaba Maitan Kaisam Niranjana ikang khangaudana September gi tang 19 Sagol sen numita Borkholagi manung chanbada Khoirel Par Dutpatil Part 4 da masagi yumda laikidabada All Assam Students Union AMSU na thamoisongna awawa phongdorakli laikidaba matamda masagi chahi 63 sukre Mahak Chandramani Indramani ME School Nursing Partagi Oza Makok oina thabaktagi pothaki AMSU की प्रेसिडेंट ओइरंबता नतना ओजा asi AMSU की एडवाइजर ओइनासु टर्म कया थौपुबिरमी लोइनना मितै इमा लंगैलु मिल की कन्वेनर ओइनासु थौपुबिरमी मसित नतना असम गण परिषद AGP कासार डिस्ट्रिक्ट किसु जनरल सेक्रेटरी ओइना लिसिंग अमगा चमापन मरफुमंगा द थौपुबिरमखे मतम अमगी विष्णुप्रिया सुदा मिल की कन्वेनर ओइना अचोब थौदांग लोबिकी अमसुंग मणिपुरी लोना निपान सुब शेड्यूल दा चननबा होनाकिबा मतमदा ओजा सिना अचोब थौदांग लोबिकी मसित नतना खुनाय असिगी चाखुत थौरांग कयादा सरुक यारमी ओजा सिना लैखिदबा सि AMSU की इमुंग मनुंग तनतना खुनाय असिगी अचोब मांगजबा अमनि हाइना AMSU की चरोल असिदा फोंदोरकली Maitan Kaisam Niranjana manung matam chadna laikidaba si Manipuri Youth Front of Assam Maifa General Headquarter na thamoisongna nungaitaba phongdorokli mahakna mahiroi ama oiringaida AMSU mayai loisangi President oirambata natana malemda khundariba Manipuri khunai asigi chawkhanaba honabada ninghanaba leitaba oza amani oza asina laikidaba si Manipuri furup asigi arangba thawan michak ama ken kiba gumbani haina Maifa na phongdorokli Hozai District Sports Association Silanduna Hozai Stadium Ground Chatarakliba A Division Football League की अहानबा सेमीफाइनल दा कोथाई तोले Friends Club and Library ना First 11 SKI बो अमा सुनोदा थोइख्रे अदुगा अनि सुपर सेमीफाइनल दा ngarang Town Club ना Hozai FC बो Panjal ani amada thoiki asiga loinana final da khong tangjen khraba kothai tuli Friends Club and Library amadi Town Club Hozai hayeng nomaijing October gi tang amada final sanaragani haina Hozai District Sports Association gi Football Secretary M Purnachandra Singh na khangalakli China की हांगजौ द चथरिबा 38 सुबा एशियन गेम्स की तरुकनी चनबा ngarang phawbada भारतना गोल्ड 9 सिल्वर 12 amadi bronze 13 punna medal 19 pangkhre medal telida ngarang phawbada China na medal chani phangdona ahanbada Japan ani subada aduga Korea na hom subada laiki medal 19 phangdona Bharatna medal telida mari subada haigalakre Kangan Jabama Healthcare amadi Paramedical Science da University Grants Commission na sakhanglaba chahi amagi diploma chahi anigi advanced diploma aduga chahi ahumgi Bachelor of Vocation course tamba yaragani Institute of Medical and Paramedical Science Silchar amadi Gracewell Hospital Meherpur Silchar anina kusam naduna Lingya Vidyapit University Faridabad ki makhada course asi tambiba hore Healthcare ki field da skill development oiriba Medical Laboratory Technician, Operation Theatre Technician, Physiotherapist, Radiology Imaging Technician, Patient Care Management na chingba 12 pass tawraba singna tamba yaraba coursing asi tamduna isana isabu thabak bijabagi kudong saba lobiyo aduga nursing yoga attendant first aid training
emergency medical staff amadi RNP course na chingbagi atenba matamgi oiba course singi tamaktasu admission haujare SMDF civil hospital silchar da practical tobagi kudong chaba su thanjari aduga July gi session gi oina last date of admission September gi tang kuntra oigani akupa marol gi tamak Institute of Medical and Paramedical Science Ismail Market Central Road silchar da lingsibirabu natraga Mobile number 939573245 da pau phaunabiu Potsambam Chanu Albinagawi, Institute of Medical and Paramedical Science, Bachelor's of Vocational in Operation Theatre Technology Tamil. I graduate hospital practical class Taujabani. I have Hum Madi Matun operation of my Pangasi Sabang. High courses Hojiki Matamda Yama Kudong Chaba, almost interiors and Madina course and hygiene. Mayamsu High Kudong Chaba, Silabinaba, Wafamasi hygiene. I give me Manasai and the Correct Bama Kodegini. I suggested the Institute of Medical and Paramedical Science. We passed the Japan and the SMT Civil Hospital, ICU technician. Nungairaba Pao, Kasar Pulertolda Holistic Therapy Center Amahangduk Jare, Acupressure Amadi Naturopathy Gi Matengna, Adomgi Kwang Naba, Kud Haigat Payadaba, Ku Tang the Naba, Saru amadi singli naurida nungaitaba paralysis asina chingba akchangi nungaitaba kaya laengnana bagitamak ngasimak lengsin biragu senior consultant acupressure and naturopathy specialist in ortho and neuropain Dr. S. Chandrababu Singha Holistic Therapy Center Nilmohon Complex near Muscle Gym OB Road Fullertol Kasarasam Nongmaijing natabada numit khudingi ayuki pung mapandagi numidangi pung teret phauba laying zari mobile number 8638078821 ni aroi bada maroi ba pau amukhanna Bigyan gi thijeloi singna Mahadesh taret asigi mathakta nipan suba Mahadesh amagi khudam sangdam puthokre Mahiroi ani tamthina hatok pikibagi mihad asibu maigai kayadagi makhatana yaningda pongdok narakli Amsugi former president Maitan Kaisam Niranjana Laikidabada awaba pongdok narakli A Division Football League ta Kothaitoli Friends Club and Library amadi Town Club hojai hayeng final sanaragani amasung medal kuntra humdoi phangduna Bharatna 38 suba Asian Games ki medal telida marisubada haikalakre Lakhipur online YouTube channel gi Khomjinba Pao sandok jaba ngasigi oinadi matang asidaloi jare